Yumlak tabom langsin magi thabak asi tawbi gano haina hodam lerak yumjaw lairembi mera paibi nupi kanglupki General Secretary Phairoism memcha tombina phongdokre wafam masing asi hodam lerak machinda hodam lerak klaf amadi yumjaw lairembi mera paibi anina kusham naduna hauki batang kunga mari ki nubidang wairam pung taruk makai rom taba matamda khangembam rada pyari gi yumda bom pokai halambabo yaning da phongdoktuna Pangtuk wakat mi fama tu phone doki bani makna makha taradon hai imung asi da tongan tongan ba pressure group amma tadagi demand torok pa laikide 0 miles river security na khurak hangtna leidiba mafam asida thokaning da thodok thokpa si laibak thibani sarkar gi ahoba leirabra sarkar na sumiting changbiyo madi asing manupi angang da ki tujung pokhaliba miyoi singna lale haina sengdok piro haina su phone doki akoina haijaningi di ngasi lekai gi club amadi mairana toga phamjari basidi ngarang tawbiriba hairaba sakti laiba bom asi mi so amagadi aduki mati kudong tiningai oiba bomni aduna ngasai gi matung tabadadi asigumba tawbiriba ichilinau sing natraga kana kana gumba singsu asugumba yumlakta tawbase tawbiganu haibasi mai ahambada apil tawjari aduga loinana sarkar gi maikaidasu akoina asu diro mai oiba security na kurak hangdaba mafamsida asigumba sarkar gi ahobasi sarkar nasu miyang sanghaningi loinana asigumba akoigi nupi angangda aki tujungba pohaliba thudok ase matungdadi mara leirabasu akoi miyam khangna amutang hairiba tawriba miyoi singdona sengdokpira agadi lekai gi maira amadi club nasu amukka hena nungai dagani haibadu